Hauji Pabuki Maru Eva Pauda, Narang Putunga Kiba Exit Poll Sing Chumloy, Congress na Sydney Pu Pangani Haina, MPCC ki President T.N. Hawkett na Fongdoni. Amaronda, BJP Nesu, Majority Fanguna, Soitana, Government Semgani Haina Party ki General Secretary TSP Swajana Hairi. Amadi, Myanmar Army na Manipur gi ngamkhai manungda police post ama hangdorok pagalwenana water body ama semjilakle. Kurumjari, Istv gi Manipuri Pauming Tabir Singbu Taram Noksari, Hauji Pau Sadong Bizari. Tongan ba agency singna Manipur gi handak ki mikhal gi puthong liba exit poll achum oroi Congress na handak su Sydney fu fanguna government ama makhata na semgani haina MPCC ki President T.N. Hawkett na fongdokre. Ngasi Istv news ka khana unabada mamang gi town gi exit poll da Congress ki seat kudin khaktamak fangani haikiba du madugi ona tainabada Sydney fu ni thoi phangki. Handak puthorok liba exit policy hotel da phamla ka puthokpa opinion ni haina fongdokhi. Pavna 40 gumba pavani 40 is practically Korean plus minus lakun matanda a absolute majority mahadi oide and lady in 12 hours time haying see a result panganetana all India system apply to basida last election the around 20 the time Adi 42 light ne. Chimiko. Adumain toroga classic hotel gumda leraga telephonic conversation the survey to aduti Manipur da applicable with the bay ayahina Khalida. Amaranda BJP Manipur Pradesh na handaki mikhala sida BJP ne seat kunmanga tigi kuntra pawo phangduna BJP ne lusingba government ama soidana semgani hairi. BJP Manipur Pradesh ki General Secretary T.S. Swajit ka akhanana unabada lairibu khunai asina afava lenga ama pami haibasi miyamna khangnarabani parties na majority fanglaba matung center leaders sing level pa mihutna Manipur ki Chief Minister oigani haiki Party Janata Party Manipur Pradesh ki oina koina pi ki badi 35 plus haibani adu boy koina report lakpada koina sokpa adu message da ko gi NPF party na namfu hapuda अकोगी फुब चैबा तौरपा ओलक्पा हरासमेंट पिरपदगी कीनदना अखोई वर्कर खरा लापदगी 1 or 2 सीट अखोइदा हंदरप याय अदुनतना अखोगी लेरिबा सीट हंदनिंगा की मचाक अमत लेते हैंडल लीडर सिंग ऑब्जर्वर न सिंगबा अखोगी लाए हर कान कारब मतुंगदा मीटिंग तौरे हकान मागी ओपोनेंट सिंग नत्रगा अखोगी सेंटर सिंग न करंबा अफबा मियोइना हेना मणिपुर दा फगदगे करंबा मियोइना चलकांदा अदुगा करमाइना तौदना तौगदगे हाबगे चप चाब मी कनो खलप मतमदा अखोजु भारतीय जनता पार्टी की कार्यकर्ता अमा ओइना अखोजु यागनी अदु भारतीय जनता पार्टी चंगेली बिजदी चीफ मिनिस्टर ओइगेरा मिनिस्टर ओइगेरा नत्र एनीबॉडी प्रेसिडेंट ओइगेरा को चप मानब खोंगतांग अमद मददी मणिपुर मणिपुर दा होम पोर्टी आदि हाबगी खोंगतांग ओइबनिना करिगुंबा कनागुंबा मन चीफ मिनिस्टर ओइरगसु चीफ मिनिस्टर ओइबनो मागी मनिंग तौदना हाई हुमदना चननबगी अखोइदा अधिकार पीदे भारतीय जनता पार्टी पुन्ना फैमिली अम ओइनि इसिना ओइना थबक तौनिनबगी अधिकार पी अदुना पुन्ना अमना ओरो पुन्ना चमिनर कांदा अफबा अहोम पोरकनी तबदबु सेंटर लीडर जिंगना मयां पुनमकी कनो लौर कांदा नियोंगी मतुंगिना चनबगी मतुंगिना डेमोक्रेटिकली इलेक्ट तौगने हाबसे मसिदा दुम थमजगे Thengkhang kaya Manipur gi ngamkhai oiba Myanmar ga tainaba mafam sing lam mangsilakpa border pillar hongdong hongjin gi wathok leiringai Myanmar army na Manipur gi lam gi sarukta water body semjilakle Myanmar army gi post ama su hangkhre hiramsida report ama Manipur ki lam wari mafam asida koi moina water supply gi tongamba water body semkali basi maroi na matam amada Manipur gi amusu India gi saru oiram mafam amani India amusu Myanmar ga tainana leiba Manipur gi lam gi ngamkhai da Myanmar na toina ayat papi duna Manipur gi hana leizaraba saktam tapna kahel lagle isagi lam gi saruk mi na tapna loksin kiduna mi gi oikrabada leingak na ngasi fawwa thawa sadana leiri Myanmar army na ikui dingi mamangda more gi Holland fai da sanglaktuna post ai puraga satkiba mangan kiba thodok thokkiba adugi matangda ngarang
icham zalelong union amadi thadau student association gi member singna haktheng na chatuna yengsinkre icham gi president n boy zalelong union assam manipur amasung nagaland gi president amukame yauna luchingba kayana chatkiba khongsat aduna holen fai gi tongan tongan mafam sing chatuna yengsinki myanmar army na handa holen fai de sangduna thugai kiba somin gi mafam sing yengsin baga loinana icham gi president n boy na phongdorak pada 2013 dagi hongna isamna manipur gi lam mangandanaba honaduna lakhibani border filler number ontho onjin tawduna aikoi gi lam sing myanmar government na loksilagdeba asida state government na ngasi phawba thawa sadana leiri aikoi gi lamgi sarukta water supply sengolakpa police post hangdorkpa amadi makata na lam kharaju loksinanaba honari thawong asida state amadi center government na khangsinadana leiri haina mangna makata na phongdoraki water supply body sajale adu natna sidai koi brahma army camp sajangre si khakta natna sidagi en half kilometer ka khala khanda akoi gi soroma panda leiba jaga sidai somil lam leibo masima koi gi lamne nang blame tora abne sidai koi gi state government yagadori bersin Itsamgi president N Boyna makata na phongdorok pada Holland faida leiba khunja sing na hangba somin ama Myanmar army na thugai kiba adugi matangda tamugi DC na DC tenopol yauna mari leinaba singda aranwe information pisin ba asimag laibak thibani mafam asida state force thamduna ngak senbiu thokliba thodok asigi matangda miyamgi achoba mifam ama athuba matamgi manungda pangthoktuna warep ama lauragani haina mahangna makata na phongdorki na hujik ichamna demand toribadi kaino haidba jaga state force ko center force thajadre center force thajadre asan phal leje ko ni chukta thajaba thamdre makoi di loin order gi ne chala lerga akoi bu lambi da ngala check toba khama ko natna atai upai leite adun sidai state force thambiro plus akoi bu india ne khanbi raga di asan phal jina loin order gi thambira kanda akoi gi base deploy to biro sidai sta Zalelong inan Assam Manipur amasung Nagaland gi president amukamay na phongdorak pada Myanmar army na Manipur gi lam loksin ba asimag laibak thibani Manipur government na akan mamiyang sangba dakar oi Myanmar army na Holland 5 loksin na ba honere basi kalong na ba honasi state amadi center government na akan mamiyang sangba dakar oi re natrabadi Manipur gi lam soidana Myanmar na tapna loksin khragani haina mangna makata na phongdorak ki hadigi original maphamdo hongdolaga mokoi na tungan na tawdu laibase masi aikoi se kari mit pangdabano nakong tadabano women na karam haina tumina laibra haibase women da sengna masi amna pungning sanghaninge jaga asi kannana bo honaba matamda Manipur saka amasung Bharat saka na akan mamiyang sangbagi mathau tari paudam jariba nabakuma khawpam Istv news more Holland 5 Ahan face ki mikhal hankiba polling station ama yauna anisuba tangka ki polling station kuntarat kalonena apunba polling station kunipanda pamda buthodok yaudana mikhal ingna chingna pangthokre mikhal asida sada bot marfu mari ki mathakta thadana ke ngasi mikhal hankiba polling station singadudi cycle kendragi ama Sandel Kendragi polling station mari Tengnopal Kendragi polling station ama Fongyar Kendragi polling station ama Ukhul Kendragi polling station ani Jingai Kendragi polling station taruk Karung Kendragi polling station mapan amasung Taduvik Kendragi polling station marini BJP Sandel district ki president BS Angam Analgi kanan khunda leiba yum ngasi ahing ngai da mai tharamle thodogasi mikhal ka bai lene na chathaba oiramgani haina thajanari Yoksong Festival manungda tongan ba club organization singna Yoksong Sports Festival gi damak Kangla dagi maira longna bagi khudong channa ba tha sigi tang tarani thwe masung tara hundoida Kangla gi main gate ahumak hangani hari club organization singna mi hutara tara loudspeaker amadi gari yauduna ayupung tare tagi nungthil gi pung mari fawba Kangla manungda changba yagani haina state archaeology superintendent ke jinamani gi cherolamana khangale hoji paw gi marathan atema bre matang losari Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist.
Northeastern India da khwaidagi ahanba oina German laser technology gi matengna varicose veins haibadi khongda singli pomthokpabu thang thadana line bagi khudongchaba Caesar Hospitals da leijare akupa marol Caesar Hospitals dagi natraga mobile number 9436807346 dagi khangbiba yagani. Oza Pain Relief Ointment Khwang naba, ok sikpa, tang sikpa, phu naba singbada sinaba yarba, lipsap drupna puthok saba Oza. The new Jigsaw 2017 series beats your heartbeat. Breaking tung the taram na moksari makataba pauda. RIMS ki oiba regular director English ngani taramari dagi director badanatana director in charge ke famsu chahi asigi March ama dagi hangna lerakli basida mari neba authority na mieng changbi daba yaringda phongdoktuna Institute asigi Teachers and Medical Officer Association na thabak lepagi khongjang junction khre. Ayupung mapandagi nung tilpung ani fawba OPD yauna emergency casualty thinguna wakan mifam chathaki. Association ni Vice President Dr. Eddie Saramana English ngani territory Central Institute ama oina lerakliba RIMS ta regular director hapidaba matamatangi director in charge hapna lakpana institute asigi thabak thawam singda apanba oire mai naba authority singda association na hanjin takshin ke ba demand sing ngasi fawa thabak ta onthopek tabadagi pung khara gi oiba khongjang asi jangchin mani hairi March ki tang amadagi ngasi phawbada in charge bu oire regular bu oire institute ki makok oiba director gi pharmacy hangaga lak pamaramna academics financial amadi akoigi patient care loinamaksi apan oidana akoigi doctor singi moral down tonbuga loinana institute si yamna phibam chado mongda lairakpadagi akoi token of protest oina pung mapandagina koren pung ani phawba siswak protest oina sit-in protest ki yauna koi mari lena bu authority sing tabi na bagi damakta siswak had limited time ki kung ani mapan dagi na ani bawgi oy sa koi myam decide to tok Myanmar Army ni Manipur gi ngam khaida changaktuna sawmill thugaiduna masak mathum pukiba thawong adubu yaningda phongdoktuna Howland 5 gi miyam na wakan mifam chachakre Kolgining thau lal kolun hawkip na hai hawkip mas marida Myanmar Army na khulda changlak khunja sing akia khang pirambaga loinena sawmill thugairamba amadi potsai sing pukiba asina khunja sing akiba pokle Hidamas ga mai nena more OCM sung Assam Rifles ta wakatre Assam Rifles na lebak asigi ngam khai ngak senana bathabok lokatre Myanmar Army ni toina ngam khaida sangsilaptuna zathari ba thawong sing asigi matangda state amasung center government na yangsin biu haiki Burma gi miyesina Burma gi spaisina sumai time to time sumai ekoi bo ki hanba nadraga kari no ama to bose ekoi khangba ngamdra aduna ngasi protest to bose Burma government gi protest to banate ngasi na protest to bose ekoi praja gi safety gi damakta ekoi na protest to bose Indian Authority, Manipur State Authority na ekoi praja sibo jengsin bio ngaksin bio mating bibiro ekoi nupi angang mayam kano freely oina sumai paninge hai bisne Jeliangu Sporting Union Simina Tha Sigi Tang Tara Nipandagi April Amma Fawba Kumalampak Sports Complex ta pangtokani toramba Ani Suba Rani Gaidin Yu Gold Cup English ngani tara taret asi Yoksam Kumai amadi board amadi council gi exam gi yanglaga April Nipan lagi kulumdoi fawbo oina pangtolagani hairi
Namdunang Dalaiba Union Asigi Office the Pangtokpa Paugi Mipam Amada General Secretary Maibon Fangwena Freedom Fighter Asibuning Singbagalina India gi nupi singbu yokat nabagi pandamda All India Football Federation amadi Amfagi miyang makada pangtokatoriba nupi singtegi oiba football tournament asi miyamna sogopi bagalina state government ki maikai degisu angama mateng pangbiu handeki tournament asida state taramarina sarugyagani hairi Rani Gadilu si koi magi ming sinaraga All India da leriba nupi singi oiba tournament ama puthoraga nupi singi sanaroi singsibu yokhappa magi pandamda ekoi mesi sinkhibani state represent role mak tawdore ne handaki sida taramari represent tawgani taramari represent tawba si India gi oinde nupi singi I league ka tamanaba amane na koi jeng sporting union loje aduna masida ekoi nupi singbu Mangdin Thaba sports da India da khakna da Manipur na maroina Manipur gi nupi angang singda koigi sanaroi si yamna hogatlakpa adugi yengasu masi maroina tawban Kongkham Enterprises ki ani suba khadim gi footwear store ama ngasi new chekon da hangdokre thawamadu da retired IPS S Dino Kumar Susarugya ki Kongkham Enterprises ki mapu ke Khaleshona Singjamaida hana dukan ama hangdokra matung miyam da hena paksana quality leiba mamal su hongba posing asi phangana gi pandamda chekon da su ama hangdokani haiki khadim gi poching se quality su phai plus price su reasonable oi anaina masi khoi mass khoi customer da masi yawna nabagi da motel masi hangjabani Hauzul silakpada moriba pau amahna Ngarang putong rakiba exit poll sing chumloi Congress Sydney pufangani haina MPCC ke president TN Hokim na pongdoge Amaranda BJP ne su majority fangana soidana government semgani haina party ke general secretary Istv Sojina hairi Amadi Myanmar Army na Manipur gi ngamkhai manungda police post ama hangdorok pagaloina water body ama setilakle Howzige nadi Istv represent Manipuri pangmatang salojare niang tamik sulamu khana